Census say Toklaga, India gi citizen singing Tina Kandok Yauna, Tongan demand Kaya Yauba Ayeeba Cherol Union Minister for Parliamentary Affairs Kiren Rijiju da Pishilam Lehaina, 14 CSOs ki konvena Nahakpam Santana Fungdurakli, 14 CSOs Kanglai Pagama Sung Manipuri Tongan Furup Singi Luching Basing Union Minister Kiren Rijiju ka Unaruraba Matung da Wafam Masi Mahanga Fungdokibane. Mahang Haingasi Union Minister Kiren Rijiju da Pishilamba Cherol Aduda Kumjali Singamaga Chamapan Yankaima Twe the base year Oiraga, NRC update the Wadabani Haina Taxilam Ki, India citizens singing Tina Kandok Census Tautrabadi delimitation Asisu freeze the Wadabani Haina Su Cherol Adudapan Ki. Union Minister Kiren Rijiju na Su Union Home Minister Amit Sahaga Kandaraga, Atubada Warep Ama Lauragani Haina Su Tazaba Pirakle Haina, Nahakpam Santana Fungdura Ki. Nasi Union Minister Kiren Rijiju ga Unakiba Dudalam the Masigim Hut Singh Adugi Manungda, a Komlup ki Joint Secretary Laisang Tem Yaipaba Maite, Iraicha Kanbalup ki General Secretary Lariki Yangbam Vedic, Kabu Union Manipur ki President Dr. Hira Kabui, Com Union Manipur ki President Sarto Chungja Hong Kong, All Manipur Muslim Organizations Coordinating Committee ki President Sheikh Mohammed Jalaluddin, Rongmai Naga Youth Organization Manipur ki Vice President Gai Khyam Thai Mayamadi, Manipur Imagi Konvena, Sagol Sem Kullashu Sharyaki. Kiren Rijiju Union Parliamentary Affairs Minister ga koi famine duna like 30 minutes kumba koi wari sanazare hariba wari sida mahak nasu adum koi gi Manipur gi issue si amna critical oiba issue ni adu koi lagminai ba furup sing si wa mahak na tabira kan da Union Home Minister ga tu matam da decision ama lawna ba kan honari haiba gi mana pawdam ma thambirei loina na khoina mongon da thamjagi basi census yaithok piro matungda miyam na pami ba NRC implement tobinaba NRC update tobinaba haijabtare update tobinaba procedure do chatha biraga Manipur da foreigner mayam ma haibdi original Indian citizen khandokpa lei loidri fawa delimitation je freeze tawraga thamnaba wari sanabani loinana koi ngasi gi numisida foreign evening da koi BJP gi president haibtare Nitin Navin amadi atopa BJP gi maru oibo official singa phaminanaba pung manga ga minute 35 da koi thorang tawdona leijari eduna Manipur miyamna Bangbireba mateng amadi Manipur miyamgi honamal bu mai pakna ba honabada akoina su somda akoi political amadi diplomatic dialogue singse tawduna athu matamda miyamgi apamba phangnaba honamina